Mijing tabir ba khoi punok po image TV taram oksa bagal lojana Rajesh Kumar na khurumjari ngasigi maroi ba pauda ngarang nubidang koki militant singna torbung phawak chau ikhai nomai bom sing ma kapsulak kiba thodok ki mayokta mafam kaya da miyamna wakat khongjang changsin khre Manipur da amuk hanna tangdu leita ba hanjilakna naba laingakna chathariba peace process da community amatana ayat pa pibigano haina MLA M Rameshwarna appeal torokli Hogak sau ikai gi praja sing fox amuko amadi maitai lipun gi thongui singna chatuna yengsin kre loinana Bangladesh ki Dhaka dalaiba Indian Visa Application Center Thingjin Kre Mapung pau lobirasi Manipur thokliba irang ase khara nemduraba matung ikhang khanghaudana kuki militant singna ngarang bom yauna nomai round kaya torbung phogak sau ikhaida kapsilakhiba thodokpu yaningdaba phongdoktuna ngasi Bishnupur akoiba apunba loop Bal Women Wing Amadi Bishnupur Laiba Nupi Lupsingi Oiba Lupsingna Sinduna Bishnupur Bazar da Tidim Lambi Tangkai Tingduna Wakan Mafam Chathakre Kaitel Fambi Nupi Sing Amadi Dukan Fambi Mio Sing Su Kaitel Amadi Dukan Thong Lona Mifam Aduda Saruk Yaki Wakan Mafam Aduga Mari Lainana Bal Women Wingi President Oinam Binana Pongdok Kibada Manipur Toklib Irang Asi Kara Namele Haiduna IDP Sing Mayum Hek Hanjile Tabaga Koki Militant Singna Bom no Mayauna Landarak Pana No Honana Nona Amuk Lanjenaba Haibadu Oire Tapaki Lamdadi Jamna Lejaba Mioikaya Pauba Paduna Tiba Humba Tauduna Kulai Loina Fagat Creek Koki Militant Singna Bom no Mayauna Landarak pada state amadi central force sanglak tabana lau khongduna khangbanatana upai leitre asumna kayam koina khangduna leikho haibano ngarang thokliba thodok asi maiteina tawramba oiragadi thiba humba tawduna mioi kya phagat lamgani aduga kuki militant singna tawbada phaba ngamdriba asinadi singda pair leitre haibaduni Laibak Praja Miyamgi Phamnaiba Singh Praja Miyamna Asuk Yamna Wana Khanglaba Asi Phawbada Nakhoi Gyan Taba Matam Oire Asumna Ishagi Hingbagi Hak Phangba Ngamlaktrabadi Ishana Ishagi Lam Ngakcharage Haiki Chialaga Leche Kayam Queen Legidoino Kayam Queen Queen Legidoino Adu Taradi Agoni Sumana Chian and Kayam Queen Ishagi Iramdam Ishagi Ireka Shira Ishagi Manipushira Agoi Suman Hingmay Haki Pirak Tadi, Agoi Chibagi Lambi the Lai. I don't know quite Ishai Chagi Lamte, Ishai Chana Lebang Akjage. I will come Ngarang Torbung Banglada IDP Sing the Kuki Militant Sing attack Torokiba Adubu Yaningdaba Pongdoktuna Ngasi Thawal the Labor New Era Higher Secondary School Gi Mahiru Singna ASEAN Highway 102 Thawal Wang Matavada Thoraktuna Kolaukaya Lauduna Kongjang Changsin Creek Amromda Khabok Apunba Maira Paibi na Sinduna Ngasi Nungtil Khabok New Market ta Kongjang Changsin Kre Maira Paibi Singna Changsin Kibo Kongjang Aduda Saruk Yakibi Khabok Apunba Maira Paibi gi Joint Secretary Thokchom Mohini na Pongdorokpada Ngarang Ikhang Khauduna Kuki Militant Singna Bom Amadi Nomai Kapsilakpa Adu Yamna Kanna Yaningde IDP Singna Mayumda Hanba Ngamdana Wana Leiringai Cherakta Sangai Festival Fawwa Nampud Toksinduna Miyamgi Kolau Fawwa Wa Oina Tabi Kidaba Matung IDP Karana Mayumda Changba Haujaba Asida Ikhang Khaudana Bom Nomai Kaptharakpa Asi Yabangam Loi Maram Aduna India Government Amadi Manipur Gi PR Government na Lautunaraga Chatharak Liba Lalong Asi Maira Paibi Singna Yaningde Mahakna Makata na hai India government amadi Manipur gi PR government na lautuna duna maite purupu namthanana ba hotnarakpa asi laibak thibani awaba kaya mayok naringai cherak asida maikai mari makta maite purup ki mi amatta chatpa yahandana maite bu ngayok chapuda thambiba aduga kuki singbuna free thadoktuna singdana lo ama tamdana lo ama chattuna maite namthanana ba hotnaba asi yabangam loi haiki
मसकी खोंजंग अदुदा इंडिया गवर्नमेंट की थोंग यानिंगदे पीआर गवर्नमेंट की थोंग यानिंगदे सिंगदना लो अमा तंपाक्तना लो अमा चटप यानिंगदे आईडीपी सिंग मयुमदा हलहलु मणिपुर की मफम खुदिंगमक्ता मैतै मसा चटप याहलु अमदी तोरबुंग बंगलादा नोंमै कापसिलकप यानिंगदे हाइबा खोलाव सिंग लाउखी अदुगा चिंगदा लैरिबा कुकी सिंगबुना फ्रीदा थादोकपा चिंगदना लोमा तंपाक्तना लोमा मैतै फुरबु नमथनबु होनबसे अखोय नुपी ओबि ममा ओबि खुनि याबा ngam हाबसे ngasiगी मिफमसिना मीडिया की थोंदे कोई हाइजरी सही अनि मखाय हेना लांजन अदुना रिलीफ कैंप सिंग द लैरुब तोरबुंग ममांग लेकाय अमदी फगाक सौ इखाई ममांग लेकाय की आईडीपी सिंग द ngarang स्टेट असगी डीजीपी ना सुचानपुर चटलगा स्टेट असगी इरांग हंतहननबा अमदी रीसेटलमेंट मखा चथननबा सिक्योरिटी मीटिंग फमलुरुब नुमित अदुमक्तदा कुकी मिलिटेंट सिंग ना ngarang नोमै अमा दी बोम कापथरक्तुना लांथारकपा अकी अखंग पी रखपा थोंग यानिंगदे हाइना यूनाइटेड वुमेन डेवलपमेंट ऑर्गेनाइजेशन UWDO बिष्णुपुर डिस्ट्रिक्ट की प्रेसिडेंट नेप्रम बिमला लैमना हाइरि UWDO बिष्णुपुर डिस्ट्रिक्ट की निंथौखोंग लैबा ऑफिस दा ngasi pangthokpa pawi mifam da ofam asi haikibani mahakna makha takibada matam kuina yum thadokuna leirurga nungaina amuk leijaragani haina yumda changlakpaga nongan baga bom nongmai kapsin bada PR lengakna yahaliba tampaktana PR chatnaba chingdana PR chatnadaba karigino kuki singna landarak ireibak kannanaba thokiba isa singbu tana tana duna phabiba aduga kuki singbuna toningbada tohonba yaningde UWDO na condemn towi PR lengak asina phagadra hairga miyam mipaiba helabanina PR लौथोपिरो MLA सिंह लेंगाक सेमगदबा ओइरबदी सेमबिरो सेमरोइदबा ओइरगना तोपिरो हाइखि पाउगी मिफम दुदा UWDO की सेक्रेटरी RK टोम्बिशना अमदी अतै थोमी सिंहसु सरुक याखि तिममा सत्प मतम द लबुक लेहौरिबा कोमदो लबुक लेहौरिबा कोमदुना मीगी युमथक तारमगदी मी कयानोबा खोइ सिदोरिजे मी कयानोबा मैतै मी हात पपियन अमुक हात कदोरिजे मणिपुर पुलिस कमांडो अमदी सेंट्रल सिक्योरिटी सिंगना तंपाक्तदा थौना फबा सिंगदना करिगी मथौना उत्प ngamdriba haina samuro norem apunba maira paibigi secretary oinam chawba chanuna phungdokre ophamasing asi samuro bazar da samuro norem apunba maira paibigi thomi sing amadi samuro IDP singna ngarang phagak chaw ikhai torbung bangla khoijuman tabi yauna mafam kharada bom yauna nongmai kapsilakkiba thong adubu yaningdaba phongloktuna samuno bazar da changchinkiba khongjang aduga mari leinana chawbana makhatana hai central force ki leibiriba ichin naw singna mama leiba ki damakta tampakta leiriba praja mayam da yengbiriba mityeng asi chingda su chap manana manaba mathautai तंपाक्तदा कल्लगा हिरो साबगी थबक असी तोपिरो अदुगा ngarang थोखिबा थौदोक अदु मणिपुर की हौजिक हौजिक पानलिबा अजय कुमार भलाना चपचाबा पखुम अमा पिरक्त्रिबा फावबा इमा मैरा पाइबी सिंह CSO सिंह क्लब्स ऑर्गेनाइजेशन पुलप पुनसिलगा मखल मखा कया खोंजंग चंगसिलकनी हाइना फोंदोखि थौना उपंगम द्रिबो हाइबा पोस्टर लेबिरिबा इसिनि नाव सिंगना ममा लेबा की दमक्ता तंपाक्ता लेरिबा प्रजा मियाम दा यिंगबिबा मियंग सीता समानना सिंगदा सुमथौना पुदोगा यिंगबियोबा ngarang numidang khanghodana Biष्णुपुर district ki manung chanba IDP singna masagi mayumda hanjinduna leiba hokraba phagak chaw ikai torbung area da chuchanpur maikai dagi kuki militant singna akan mamong da attack chatharkiwa thowongbu National People's Party NPP Manipur state ki legislature leader oiriba mayang lambam rameshwarna akan mamong da yaningdaba phongdorokli कक्चिंग मखालाउद लेबा MLA की युमदा पांगथोकपा पौमिसिंगा उनबा अमदा MLA मयांग लंबम रामेश्वरना मखा ताना फोंदोकलदुना हाई मणिपुर दा तंगदु लेताबा
पुरक्ननबा लेरिबा लेंगाक असिना कन्ना होनादुना IDP सिंगना मसा मसागी मयुमदा हंजिंदुना लेनरकलबा अमदी सेंटर लेंगाकना होनादुना कम्युनिटी अनिगी मरक्ता फीस प्रोसेस चथबा हौख्रबा मतुंग ngarang कुकी सिंगना चथरकिबा थवोंग अदु फीस प्रोसेस असिबु थुगाइननबा होतनरकपनी मरमसिना ngarangi attack aduda chenaba myoising लेंगाक असिना मटिक चाबा चेराक पिउ सिक्योरिटी की इंटेलिजेंस की असोनबा थवोंगना चथरकिबा थौदोक असि मतुंगदा अमुक हन्ना थोक्तननबा अहेनबा सेक्शन थोरांग पालिबा लेंगाक असिना पाइखत पिउ MLA ना मखाताना हाई हौकिबा सही लिसिंग अनि कुलहुमदोगी मे थादगी हौरकिबा मणिपुर की इरांग असिना ngasi फावबा मणिपुर मियाम असि अदुकी मटिक वाबा कया मायोक नदुना लाकली मियाम की अवाबसी कोहंदुना महुसा की तंगदु लेताबा मणिपुर अदु अमुक हंजिल हलकननबा लेंगाकना चथरकलिबा पीस प्रोसेस असिदा कम्युनिटी अमतना अयेतबा पिबिगनो हाइनसु अपील तौरकली तगी कुकी मिलिटेंट सिंगा नोंमै कापागा अकनबा खुद थारगा अटैक तौरपसे नेशनल पीपल्स पार्टी की लीडर ऑफ लेजिस्लेचर अमोइना अहाना अकन ममोंग कंडेम तवी असिगुबा मणिपुर शांति पुरपगी प्रोसेस डिस्टर्ब तवा मसी तौबिगनु हाइना कम्युनिटी खुदिमक्ता अहाना हाइजरी लोइना हौजिक लैरिबा सरकार असिना लैख्रिबा इंटेलिजेंट लेफ्सेस करी करमाइन तौरगा सुमाइन थोख्रिबनो हाइबा थौदोक्सी मतुंग मनाव अमुक खन थोक्तनबा मदुगी प्रिकॉशन ngarang nabidang torbung amadi phaksaw ikhai da koki khulai paibsina landarakhiba thongbu maikai kaya dagi yaningdabu phongdok narpaga loinana miyam pendaba hengalakli maikai asomgi miyamna central amadi state force thambagi mahutta India lengaka wari sanariba UNLF ki camp ama hanghanduna ngak hanbiro haina lengaki puning singchilakli hairiba thodo ase ngarang namidang pung Nepal makhairom tarakpada Bishnupur district ki aroiba maitai khul ama oiriba torbungda Churchanpur district ki manung chana lairiba torbung khulga tainana lairiba kangwai maikai romdagi nomai amadi bom kapchilaktuna landarakibani thodo aduda aso open mak yaukhidrabasu ngarang nahanta torbungda laihoriba yum changba kuidriba yauna mafam aduge miyam mipaina baga loinana mafam aduda lairiba central security forces singi mathakta pendaba kaya phongdok narakli thodok adugi matang ngasi ayu angan bada nongmai amadi bom kablakkiba kangwai maikai romda central amadi state security na thiba humagi thawak chathakkibaga loinana mafam adudagi khuchukhulai phangba ngamkhibaga loinana torbungdagi ID masu thengnakhi ID adu bom squad ki team na ngasi numit yungba matung pung ani helakpa matamda asoi ngam yaudana diffuse tawki thodok asigi matangda phagak chawda मियाम अमदी कोकोमी यावना तोंगान बसे सोगी लुसिंगबा लाक्तुना मिफम पांगथोखी थोखिबा थोदो अदुगा मरी लेनना के सना कौबी अमना हाई लिसिंगनी कुलुमदोयदगी थोलक्किबा वाथोक असि मैतैना हौरुबसु नते हौजा थेंखांग कयादा कुकीगी माइकैदगी तत्तना कायहौदुना नोंमै अमदी बॉम कापसिलक्तुना मियामदा खम थेंगना अवाबा पीदुना लाक्ली नाकल अमरोमदा शांति हंजिलहनबनी हाइदुना खुल ngakpa kayagi pairamba license ganna singbsu punamak lengak ta sinakre asigumba tanja asida lengak na santi leire haiduna torbungi lanjen aduna leiruba khunja sing mayum da hanjinanaba thorang lokhalakliba tanja asida ngarang khanghaudana nongmai amadi bom kapsilaktuna amuk landarakpada central forces nasu mayokna daba amadi state force na torbung fawa changba yadabgi phibam asida aikoi sirabasu sina isa yomda sangduna laibaga loinana India lengaka santigi wari sanariba UNLF ki thomi singna torbungda ngak hananaba lengakna ayaba pigidabani phongdokhi ओगी इसा सिंसे सीसे पीस्टोक तौरिबा इसा सिंसे मसी अथोबा मतमदा मखोई की केम अमा साबिदुना अखोई बु ngak सेलनबियु इसा सिंजिगा लोइनना अखोई हिंजगे अखोई युमदसु संजगे सिरसु सिमिनजरगे हिंगसु हिंमिनजरगे हाइबा वाफम से थमजरगा
Ngarang nubidang kuki narco terrorist singna resettlement tawbuda ngairiba torbung mamang laikai ge amadi phagak chaw ikai mamang laikai da aki akhang nanglaba imung singda Fox Manipur amuko amadi maiti lipungi thongwi singna koina satuni chinkre Fox ki president BM Jaima Saha amuko gi BP Dr Norendro Thokshom amadi maiti lipungi makok thongba thongwi singna punna ngasi ayukta torbung GP gi nauna yumda hanjinduna leirba aki khang nanglaba khunja singa unaki oinana kuki militant singna bom kalak padagi pokhai khiba mafam sing yengsilaba matungda phagak chaw ikhai mamang lekai community hall da khunja singa unaduna wa khanaki matungda phagak chaw ikhai police station da Bishnupur district ke SP Shankar Deva amadi Manipur police ki IG Rakesh Bawal yauna oirakliba law and order gi matangda wa khanaki police ki maikaidagi mafamduda khunja singna khunda laitabada akiba laitananaba state force amadi central force masing henna thamlagani haina thajaba piram ki hari khunja singna unaba aduda BM Jaima Sahana Pongdo Kibada Fox Yauna organization ahumna Delhi da satuna center lengak waris hanaruba aduda November tha phawda IDP sing resettlement toholagani haibadu hodokpada kuki militant singna nongmai amadi bom kapsilakpasi yamna laibak thibani Laimaram waroi sing amadi torbung khaktada IDP singna yum hanjinba khara hauraga resettlement tohole haiba yaroi atai wat horiba pham sing da chu IDP sing yumda hanjil hanba changi loyana yumda hanjil halaba IDP singbu akiba yaudana laihanba amadi ngapi senbi ba changi natragadi sinbada warba irangtana thallaba Kangkhong Sairaba Kok Saraba Manipur ama oirpasu yai haibasi PR lengakna amadi center lengakna khanbiraga IDP sing masa masagi yumda hanjin hanbiu amadi matik saba security PBU haike fanjing ngak senbiu aduga hanjin dri fanjing hanjin hanna bagi last December ki aroiba phawada masigi thabaching te state lengakna center ki athang matungina lokhat pam thok thabuk singa se soi soi don lokhat ragadi Manipur myam dam Amarom dasu ngarang torbung amadi phagak chaw ikhaida koki militant singna nongmai amadi bom kaya kaptharakpa aduga mari leinana kokomegi thongi singda mafamduda chat laktuna yengsin khre torbung amadi phagak chaw ikhaigi khunja singa loinana phagak chaw ikhai mamang community hall da miyam ga mifam amasu pangthoktuna wa khanaki mifam aduga mari leinana kokumogi convener athowna phongdor kibada ngarang thokliba koki khulai paiba singna torbung amadi phagak chaw ikhaida nongmai kapsulakliba asigi matang da SP Suchanpur gi marik chumba report pihanba amadi nongmai bom kafam oiriba Suchanpur Church amadi akoibada search operation tawduna sanitization tawba changi aduga makoina nongmai kapsilakpagi maramsi maitei singna resettlement tawkhragadi makoi gi oina taliba separate administration haiba demand adu fail oirgani haibagi kiduna kihan khanghanduna maitei sing yumda hanjin handanaba honarakpani aduna torbung amadi phogak chaw ikhaigi khunja singna akiba leitana yumda hanjinduna leisi yumda leiba haibasi aikhoigi hakni masida ayetpa akaiba hena piraklagadi kokomina tawba yabasing tawrakani haiki tabak haure haibasi Chithan Anjaba amadi awar pa leitana bai damukta khoi kokomi gi delegation team ama yengjin balak charami madu lakma tamdura khoi torbung area bhoba khoi chatana maruena khoi gi mafam sida leiriba tongan ba security forces singa su interaction tawrakanda makoina local liba security gi thorang singa si mapung phana lokhat piraga micham myam mayum makai thadoktana chahi ani makhai hena Skyden Chelo sing na masagi mayum da hanjarak pagi tanjama pibasi masi mapung phana makoi body settle tawinaba khoi punna cooperation pinaraga dominasi haiba wafam si thamjarma kanda yam nungai Writers Forum Infal na chahi ahum leiraga piba khundongbam projendro ningsing mana lisingani kuntaruk saknairaba theater critic playwright Buddha Chingtham da mahaki drama lyric muk yetnaba lila mari kidamak tapiragani mana si Writers Forum Infal gi ngarang pham kiba
Executive Committee gi mifamna wuda singtham da pinana ba warep laukibani sel oina lupa lising kuntra memento ama citation amaga loinana sal amasu yawba mana asi Manipur gi drama gi lamda achauba khudol kaya toromba larik kaya iramba khundongbam present drona laikidaba numit January 12 da aiba sibuning singduna amadi kai khumnaba utuna laki manung sanna numit asida lanthokadabani hairiba manasi English singani Nepal dagi Manipur gi drama amasung lilagi khori role bu hena chakhot hannabagi pandam da chahi ahum leiraga amukna akhanaba lilagi larik amakhakta aduga mathangdana aiba amada mahakna lilagi lamda iriba khui singda yenglaga pibani haina Writers Forum Imphal gi Secretary General Amana Phongdorakli BJP amadi RSS na MG Narega dagi Mahatma Gandhi gi ming lokthokuna scheme asigi maming hongdokna naba introduce tawkiba bill adugi mayokta ngasi Bharat sinbathungna khongjang changsin bagum Thawal athokpam dasu DCC Thawal na sinduna wakat khongjang changsin kre wakat khongjang aduda saruk yakiba DCC gi General Secretary Yumnam Vasantana hai maning makha tamba Mipan tang daba Bharat ama ohenbada achauba thodang laukiba Mahatma Gandhi gi mingda laibak asigi miyam da chahi amada numit chamani thabak pinanabagi damakta MG Narega scheme asai Bharat lengakna hodok kibani asigumlaba malam gi mipum khudingmakna ikai khumnariba laibak asigi mapani haina khangnariba Mahatma Gandhi gi mamingbo scheme asidagi lokthoknanabagi damakta introduce Tokyo bill asi yabangamloi ngasi changchiliba khongjang asi ahanba oina athubada bill adu handoknanabani haina khongjang asi changsinbani karigumba handoktaba targadi lakliba December 19 Congress ki Foundation Day numitta laiba kachin koya thungbada khongjang changsingani haina su wai basantana phondokhi 78 Battalion CRPF na Sinduna Senapati District ki Tapo Onem Village da laiba Don Bosco School da Civic Action Program CFP pangthokre thorom ase Inspector General CRPF Manipur and Nagaland Sector Rajendra Narayan Das ki mityeng makhada amadi DIG Ops Kohima Kangpokpi Rajesh Kumar na Pauktak Pidana Security Force sing amadi local community singi mari hena chechin hananaba pandam da pangthokpani thorom da Tapo Onem Village ki Village Chairman TS Khaina athoiba mithunglen oibaga loinana Sakabu gi Vice President su oiba Liberal Paul Inpui amadi Tapo Onem gi Faster Liberal PL Laniona mathang sina thorom hodokpa amadi loishinbagi prayer tawki asigi thorom sigi manung channa Tapo Onem da laiba Saron Training Center gi training singda tailoring machine taramari su yenthoki Tangdu leitawa purukna naba hotnaring charekta Central Lengak na divide and rule policy sanaduna Manipur gu Kangkhong Saina na honarakpa bu amuko amadi masiga chatmanariba luf amuwa kohar MSF amadi PLM PM na awang bathakta condemn tawi phongdorli ngasi kwakatel leiba amuko gi office ta pangthok pa pawgi from amada amuko gi president S Sanjoy na hai ngarang numidang kuki khulai pai basingna torbung amadi phagak saw ikhaida nongwei amadi bom kapsilaktuna misam singda landarakhiba thong adumak India lenga ki khut chawna yawi khulngak pasing singkhong singya da leiba thingjillaga nakal amaromdana athing bakari su pidana micham tamna nomai amadi bom kapsilak pagi thong khudaktagi lepkadabani sahi ahum sujilaklaba irang asina maram oirga relief camp ta changrifam loduna leiba IDP sing athuba matamda mayamda hanjinanaba center lengak na singedabani mahakna makha taraduna hai irang asigi waroisin purakna naba prime minister amadi union minister da kayarak hanna taksinduna laklabsu thabakta onthoroktabana makha tana thajaba leitre Manipur miyamna thengnariba awaba saitheng sing asigi waroisin purakpa ngamnanaba miyamga loinana amuko amadi masiga chatmanariba lupsingna tongan ba khongthang sing Lokhat pa hauragani phongdokhi
सोतरो अनगरी कैडमन सो कोई गवर्नमेंट इंडिया दा आशा लेते मकोई दे कोई डिवाइड सानबा अदुगा कोई मसे मत प्लस से तोलबा अदुगा कांगोंग सैनबा कोई मणिपुर मुततबा अदु मणिपुर मुततबी यारोय मणिपुर मगर भी यारोय कैडमन सो अदु गवर्नमेंट इंडिया ना कोई मसे मसे खाजोलबा मणिपुर मुततबा कांगोंग सैन स्पेशल कुछ कले पदने आई वाहन रे थंडू से मणिपुर की रजिस्टर जनरल ऑफ इंडिया की मीटिंग मखादा सेंसस पांथोकपगा लोइनाना डिलिमिटेशन तौगनी हारिबा असि अचुंबा खोंथांग दी ओइरोय स्टेट असिदा लोन यादबा मवोंगदा मितोप चंगसिनदुना लैरिबा असि हाना खंडोकपा अमा चंगी हाइना कैंपेन फॉर जस्ट एंड फेयर डिलिमिटेशन कमिटी JFD की माइकेदगी फोंदोरली ngasi wangkai thangjam laikai da laiba CCSK gi office da pangthok kiba pawgim pham amada committee asigi convener Jitendra Ningombana hai Manipur yauna laibak asida laiba state pumba mathang sagi January 15 fawda census tawbuga loinana delimitation pangthok nanaba registered general of India gi maikai dagi khangan thiba laikre adubu Manipur gi oina May 3 dagi hauduna ngasi fawda chatharakliba irang asina maram oiraga miyoi kaya mayum makai thadoktuna relief camp ta lairi masigi mathakta kumja lising aniga amadi lising ani tara mathoida pangthokkiba census ta aranba mawongda census tawkhibaga loinana population imbalance ki achouba watho amasu laiki JFD na census tawbada athing balaiti adubu census tawdringai mamangda illegal oiriba miyoi sing asi hana khangdok nanaba central government gi mechanism ama puthok tuna thabak pangthok pa changi haike mahakna makha tarduna hai state asida thokliba irang asigi manungda census tawba targadi karamba officials singna census report ningthina semgani haibagi achobo wahang ama lakli aranba mohongda illegal oiba miyoi kaya amasu census yakshin khiba targadi leibak asigi citizen oina yakshin khiba matamda state asida achoba demographic imbalance ama laktuna hena sathiba phibam oirakani state asida karigumba aranba mohongda census pangthoktuna delimitation tawkhibada thengnakadaba khudongchadaba singi matangda JFD की माइकई दगी Ministry of Home Affairs अमदी मणिपुर की गवर्नर दा अईब चेरोल पीदना खंगन खिबलाई क्रे अमदी थासी कुंतरे तसु ruling अमदी opposition की MLA सिंह याव मिफम अमा पांगथोक्तुना issue असिगी मतंगदा पुन्ना खमिनबगी मिफम अमा पांगथोकनी मसिदा political party की ओइबा खेनबा थमदना मियाम पुन्ना सरुक यामिनसी हाइना महाकना मखाताना अपील तौखे इखोगी just in the fair हाइदारे कोइना अचुंबा कांगलू नमदि तौबियो हाइबगी टीम लेजरीबा एकोइना अचुंबा कांगलू नमदि तौबियो हाइना मरि लेनेबा एकोगी मणिपुर गवर्नमेंट की सेंसस डिपार्टमेंट मणिपुर की लेंगा अमदि इंडिया गवर्नमेंट की माइकेदा कोइ मसी अचुंबा कांगलू नमदि तौबियो हाइना एकोगी माइकेदी की थंजे हौजिक सेमलेब कैबी लंबी हयंगमक PWD की चीफ इंजीनियर मसा लाक्तुना येंगलद्रबदी लंबी सेम थिंगलगनी हाइना टाइगर कैंप विलेज डेवलपमेंट कमिटी की सेक्रेटरी अयकपम काव लुवांगना फोंदोरली कावना मखा ताखिबदा लंबी असि सेमबगी शेड्यूल की मतुंग इना WBM मरोल अनि लौगदबनी WBM मरोल अनि लौबा लोयरगा मतम कोइना ब्लैक टॉपिंग तौरक्तबना अनि सुबा मरोल की नुंग गारीना कापथोखिबना अमत याउद्रे WBM याउदबा नापी हौबा मफम फावबा फिटार निपान की अपाकपा लौननबा कोयला थाजिले हंदक लंबी सेमलेबा असिगी मतुंग सही 15 अतोप प्रोग्राम अमा हापा यारोइदौबना होजिक सेमलिंगैदा क्वालिटी कंट्रोल तहौननबा होजिक थबक सूरीबगी मोंग चीफ इंजीनियर मसा लाक्तुना यंगसिनबिउ करिगुंबा यंगसिनबिदबा थोकलबदी होजिक थबक सूरीबा असि थिंजिलगनी कोयला थाखिबा नुमित तरानी फावबा सुद्रि मफम खरदसु कोयला कायबा हौरकले लंबी असि फजना सेमहौननबा तंगाई फदना चीफ इंजीनियर लापियु हाइना मखा तारकले ढाका इंडियन वीजा एप्लीकेशन सेंटर IVAC ngasi थिंजिन क्रे
Indian Visa Center asi Dhaka gi Jamuna Future Park ta leibani security gi orakli ba pibam ga mari leinana thingin khibani hari IVS sina thador pachirol amada passport ki applicant sing ngasi appointment schedule p ki ba adu matung athuba matam amada amukhana schedule pirgani hari Ministry of External Affairs na New Delhi da Bangladesh ki hojik oiriba nena tadaba charang naba security environment ki matang da Bangladesh ki High Commission da Khan Krabani Ministry of External Affairs na Pondok Kibada Dhaka da leiba India ki Embassy High Commission na chingba ki security da hingsa ki thabak chatanabagi kihan baga mari leinana Bangladesh ki India da leiba High Commission ki puning chingchinanaba khangan bat lai krabani hari aroi bada maroi po amuhana ngarang midang kuki militant sing na torbong phagak saw ikhai da nomai bom sing makapsil laki ba thodok ki mayok da mafam kya da miyam na wakat khungnang changchen kri Manipur da amuk hanna tangdu leita ba hanjilakna na ba lengak na chathari ba peace process da community amatana ayat pa pibi gano haina MLA M Rameshwarna appeal torokli Hagak saw ikai gi praja sing fox abako amati mitai lipul gi thawi sing na chattuna yang sinkri loinana Bangladesh ki Dhaka leiba Indian Visa Application Center thingin kri ngasi damak tadi PAODAM pijaba matang asiro shinjari mejang tabir bai puno po amuka hanna khurumjari